सखी मचाबु अमुकेन नुंसीबा फाउरे इमागे चौबा लाव इमागे नाक्सिदा फमो लाव सखी मचागी मकोक्तो नुंसीना नानबिदुना अचौबा इमा यामना वारेने थबक सुरगा वाबदी पोथारगा फै वाखलना वाबदी पोथाफम खंगदेने नपादुना लैरमलगदी सियौनसु इमासे वारमलो नंबु ngasisu ऑफिस चलोइदौरिब्रो नुमित मसिंग फना याम नमलनी नंगना चत्तबा लेंबा नुंगाइदुना ममादा येंगदुना मतम खरदी चतखिरोइगे ngasiदी ननावसु लौबिरुगे अइने इसीदसु फोन तौख्रबनी ngayak leradi yorklani करीगी नचेद लाउ हाइरिबनो नचेदो मचा मयामदुगा नोंगता मथौ संजदबनी मासु अइगी लाइबक हेक लौदना यामना वाजरबनी इचादो ननावदो मागी परख्या कुइरमलरोइने लौब चतखिनु अचौबा मागी महै तंबदा काइनबनीने अदुगी सरुक इमा इचा वातानसी इमा इचेदी लाकपु लाइतु सखी मचाबु हराउना कौसिन्दुना फमिने इसुसिंगदी अमता पुबिरक्त्रबदी कैदौरे लैमना इमा आंगांसिंगदो मखोय एग्जाम लैदना पुरक्त्रबा अदो इमा ngarang karino imasi tawedana akhoi bungona haire kamai tawrino dubo saki ngarang thokiba ukiba wari singado macha anida chithadana tamlame leima mopado onchinduna tapnaide ibungo sigi phibam se yaurabadi tungda afabo oirakane haibadi iche thajade imada khakta thokpani hairabadi कदाइनो खंदोकप याय नंगोंदसु ममांगदा चप मानबा मओंगदा थोख्रे स्वाइरे मसीदा इखोइना खांजिनदुना तुमिल लैबा फर अतमनना तौगी मतागुम तौरकपसु माल मीननी लाइननी हाइबदो असेंगबा खंगनबा अफबा माइबा अमा खरतुना तानदबा यार लेंबना होइजे अइसु अदुना फगदर खले असुम ममांग तक थोखिबा अकीब वारी सिंगदो मसीद लिरम लैमन फरे फरे इचे बाप तारे ngasiगदी इमा अय अमुक हनख्रगे हयेंगदी नोमाइजिंगसु ओइबनिना हयेंग ओइना माइबगी मनाक्तो चटलसे अयुक अंगनदा अय लोइसिलगा लागे असुमना नुमितुमा सोखि लेंबा सखी ममा मचादो फी असेंग सेतुना लंबी की मताय मदा मचीबु लाकपा गाइदुना लेरमे सखीना अचौबा नचेदुबु लाक्तेने पुंगदी फना यामना थेंगलमनी नचेदो लौबिरुबना फदौरिबरने सोमदसु चिंगलेंबगा नावबगसु गाड़ी मचा मदा पुन्ना तोंगलगा लेंबना लैरिबा लंबेलदुदा लाकलमे नावबा ममित्तो संट्रिक लेंबना लेप्तुना लेहौबुदुदा मुन्ना यंगमे नावबा चिंगलेंबगी लेंजुमदो पोप पोप थारगा याम्बा याम्बा गाड़ी से अमुक्ता खामो अइना हाइबा नुपादो असिदा लेपगा लेहौरे चिंगलेंबा इखंग खंगना ब्रेकतु खंगपा फारमे करी ताहौरे हाइबनो ताहौरे हाइबा नत्तिये लेहौरे हाइबा नुपादो चिंगलेंबा गाड़ीदो मनिंग हंदुना अमुक यांगना थौरे सोमदा लेंबसु मचे लाकपदगी ड्राइवर साइड काखतुना थौरगा चतख्रे चिंगलेंबा लेंबना गाड़ीदो तोंखतखिबदो तुंगलोमदगी मासु उहौखि उना गाड़ीदुदी अदुम थौरगा चतख्रे नावबना इयाम्बा हौजिकिदो मानदी मानख्रेदा नुपादो मानबा नत्यांगा असेंबा मसादुनी हौजिकिदो अनीदो ngangnaduna leringe thaukhriba garidudi masak phawbu ukhitre
ꯆꯤꯡꯂꯦꯝꯕ ꯃꯀꯣꯛ ꯍꯣꯠꯂꯒ ꯎꯅ ꯎꯅ ꯍꯦꯛ ꯃꯥꯡꯈꯤꯗ ꯅꯥꯎꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯑꯄꯪꯕꯧ ꯅꯪꯁꯨ ꯀꯣꯛ ꯆꯪꯁꯤꯜꯂꯒ ꯈꯥꯝꯍꯧꯕ ꯌꯥꯕꯅꯤ ꯏꯌꯥꯝꯕ ꯅꯨꯄꯥꯗꯣ ꯁ꯭ꯋꯥꯏꯁꯤꯗꯒꯤ ꯃꯥꯜꯂꯤ ꯃꯥꯅ ꯍꯧꯖꯤꯛ ꯂꯦꯞꯄꯒ ꯂꯩꯔꯝꯕ ꯀꯣꯟꯊꯣꯡꯁꯤꯗ ꯆꯪꯂꯒ ꯋꯥꯗꯨ ꯃꯈꯥ ꯇꯥꯗ꯭ꯔꯤꯉꯩ ꯂꯥꯛꯂꯤꯕ ꯐꯣꯟꯒꯤ ꯔꯤꯡ ꯑꯗꯨꯅ ꯃꯔꯛ ꯊꯠꯈꯤ ꯆꯤꯡꯂꯦꯝꯕꯅ ꯍꯜꯂꯣ ꯄꯥꯕꯨꯡ ꯁꯔꯠ ꯈꯣꯟꯖꯦꯜꯗꯨ ꯅꯤꯛꯅ ꯊꯣꯏꯕ ꯅꯪ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯣꯁꯄꯤꯇꯥꯜꯗ ꯅꯃꯥꯁꯦ ꯄꯨꯔꯦ ꯅꯪ ꯈꯔ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯐꯣꯟꯒꯤ ꯅꯦꯠꯋꯥꯛꯇꯣ ꯑꯃꯨꯛ ꯇꯠꯈꯤꯔꯝꯃꯤ ꯆꯤꯡꯂꯦꯝꯕꯅ ꯍꯜꯂꯣ ꯍꯜꯂꯣ ꯄꯥꯕꯨꯡ ꯇꯥꯕ꯭ꯔꯣ ꯏꯃꯥ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯅꯥꯎ ꯌꯨꯝꯗ ꯊꯨꯅ ꯍꯜꯂꯁꯤ ꯇꯣꯡꯈꯠꯂꯣ ꯈꯔ ꯆꯦꯠꯅ ꯄꯥꯏꯌꯨ ꯆꯤꯡꯂꯦꯝꯕ ꯃꯁꯥꯗꯣ ꯏꯐꯤꯡ ꯐꯤꯡꯅ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯗꯨꯅ ꯒꯥꯔꯤꯗꯣ ꯊꯧꯗꯨꯅ ꯌꯨꯝꯂꯣꯝꯗ ꯂꯥꯛꯄꯗꯗꯤ ꯀꯅꯥꯝꯇ ꯂꯩꯔꯝꯗ꯭ꯔꯦ ꯆꯤꯡꯂꯦꯝꯕ ꯁꯔꯠꯇ ꯐꯣꯟ ꯇꯧꯗꯨꯅ ꯍꯪꯅꯔꯕ ꯃꯇꯨꯡ ꯍꯣꯁꯄꯤꯇꯥꯜ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯏ ꯁꯔꯠ ꯇꯧꯐꯝ ꯈꯪꯗꯅ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯝꯈꯤ ꯆꯤꯡꯂꯦꯝꯕꯅ ꯄꯥꯕꯨꯡ ꯀꯃꯥꯏꯅ ꯇꯧꯔꯤ ꯏꯃꯥꯗꯤ ꯁꯔꯠ ꯃꯥꯏꯊꯣꯡꯗꯣ ꯁꯨꯛ ꯁꯨꯛꯅ ꯅꯨꯡꯉꯥꯏꯇꯅ ꯊꯣꯏꯕ ꯅꯪ ꯌꯥꯎꯔꯛꯄ ꯌꯥꯝ ꯐꯔꯦ ꯗꯣꯛꯇꯔꯅꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯅꯨꯡꯁꯥ ꯊꯤꯒꯅꯨ ꯏꯟꯖꯦꯛꯁꯟ ꯑꯃ ꯀꯥꯞꯂꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯂꯕ ꯃꯇꯨꯡ ꯌꯨꯝꯗ ꯄꯨꯈꯤꯕ ꯌꯥꯔꯅꯤ ꯍꯥꯏꯔꯝꯃꯤꯅꯦ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡꯗꯅꯤ ꯃꯦꯝꯆꯥꯒꯤ ꯃꯤ ꯆꯪꯕꯤꯔꯛꯑꯣ ꯆꯤꯡꯂꯦꯝꯕ ꯊꯨꯅ ꯗꯣꯛꯇꯔꯒꯤ ꯔꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯗꯣꯛꯇꯔꯅ ꯃꯦꯝꯆꯥꯒꯤ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯗꯣꯛꯇꯔ ꯑꯩ ꯃꯆꯥꯅꯨꯄꯥꯅꯤ ꯑꯣ ꯑꯗꯨꯗꯤ ꯋꯥꯔꯤ ꯈꯔ ꯁꯥꯁꯤꯀꯣ ꯍꯣꯏ ꯗꯣꯛꯇꯔ ꯑꯅꯥꯕꯁꯤ ꯌꯥꯝ ꯂꯨꯕꯗꯤ ꯅꯠꯇꯦ ꯄꯨꯛꯅꯤꯡ ꯂꯩꯇꯥꯗꯕ ꯋꯥꯈꯜ ꯆꯔꯥꯡꯅꯕꯗꯒꯤꯁꯨ ꯌꯥꯝꯅ ꯊꯣꯛꯀꯜꯂꯤ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯍꯟꯕꯤꯌꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯅꯥꯕꯁꯦ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯅꯤꯡꯊꯤꯅ ꯌꯨꯝꯗ ꯑꯣꯏꯅ ꯄꯣꯊꯥꯍꯟꯕꯤꯔꯣ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯄꯥꯈꯠ ꯊꯨꯀꯠꯍꯟꯕꯤꯒꯅꯨꯀꯣ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯦꯝꯆꯥꯗꯣ ꯌꯨꯝꯗ ꯄꯨꯊꯔꯛꯂꯦ ꯑꯉꯟꯕ ꯑꯌꯨꯛꯅꯤ ꯃꯦꯝꯆꯥ ꯃꯈꯨꯠꯇ ꯁꯪꯒꯣꯝ ꯒ꯭ꯂꯥꯁ ꯑꯅꯤ ꯄꯥꯏꯗꯨꯅ ꯆꯤꯡꯂꯦꯝꯕꯒꯤ ꯀꯥꯗ ꯀꯥꯈꯠꯂꯛꯇꯨꯅ ꯊꯣꯏꯕ ꯊꯣꯏꯕꯧ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯣꯏꯕꯨ ꯃꯤꯀꯞ ꯊꯣꯛꯇ꯭ꯔꯤꯕꯔꯣ ꯍꯧꯒꯠꯂꯣꯅꯦ ꯅꯣꯏꯕꯨ ꯏꯃꯥꯅ ꯁꯪꯒꯣꯝ ꯄꯣꯔꯛꯑꯦꯅꯦ ꯃꯦꯝꯆꯥ ꯃꯈꯨꯠꯅ ꯊꯣꯡ ꯑꯗꯣ ꯍꯥꯏꯐꯦꯠ ꯅꯝꯂꯨꯕꯅꯤ ꯊꯣꯡꯗꯨꯗꯤ ꯃꯅꯨꯡꯗꯒꯤ ꯂꯣꯟꯗꯕ ꯑꯣꯏꯕꯅꯤꯅ ꯅꯝꯗꯨꯅ ꯍꯥꯡꯇꯣꯔꯛꯄꯗꯗꯤ ꯃꯦꯝꯆꯥ ꯐ꯭ꯂꯣꯔ ꯃꯊꯛꯇꯨꯗ ꯁꯪꯒꯣꯝ ꯒ꯭ꯂꯥꯁꯇꯨꯒ ꯄꯨꯟꯅ ꯎꯞꯊꯗꯨꯅ ꯇꯨꯔꯝꯃꯤ ꯑꯌꯣꯏꯃ ꯑꯩ ꯁꯤꯔꯦ ꯃꯦꯝꯆꯥ ꯃꯁꯥꯗꯣ ꯇꯞꯅ ꯍꯧꯒꯠꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯥꯒꯤ ꯃꯃꯥꯡꯗ ꯃꯤ ꯑꯃ ꯐꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯦꯞꯁꯤꯜꯂꯛꯈꯤ ꯊꯣꯏꯕ ꯑꯃꯨꯛꯇ ꯆꯤꯡꯈꯠꯂꯨꯅꯦ ꯏꯃꯥ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯦꯅꯦ ꯅꯪꯕꯣ ꯂꯦꯞꯂꯤꯕ ꯃꯍꯥꯛꯇꯨꯗꯤ ꯈꯣꯡꯐꯝ ꯀꯔꯤꯁꯨ ꯂꯦꯡꯗꯦ ꯍꯣꯏꯅꯤꯃꯥꯏꯅꯤꯁꯨ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇꯦ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯁꯨꯝ ꯂꯦꯞꯄꯒ ꯂꯩꯔꯤꯗꯨꯕꯣ ꯃꯦꯝꯆꯥ ꯃꯃꯤꯠ ꯂꯥꯎꯊꯣꯛꯗꯨꯅ ꯉꯛꯅ ꯂꯦꯞꯅ ꯂꯩꯔꯤꯕꯗꯣ ꯌꯦꯡꯉꯤ ꯂꯦꯞꯂꯝꯂꯤꯕꯗꯣ ꯃꯈꯣꯡ ꯂꯩꯕꯥꯛ ꯇꯥꯔꯝꯗꯦ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯦꯝꯆꯥ ꯃꯃꯥꯏꯗꯣ ꯑꯃꯨꯛ ꯎꯪꯈꯠꯇꯨꯅ ꯌꯦꯡꯉꯝꯃꯤ ꯂꯦꯞꯂꯤꯕꯗꯣ ꯅꯨꯄꯤꯅꯤ ꯍꯥꯏꯕꯗꯤ ꯈꯪꯂꯦ ꯃꯁꯝꯗꯨꯅ ꯏꯁꯥꯡ ꯁꯥꯡ ꯂꯩꯃꯥꯏꯗ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯂꯒ ꯐꯤ ꯑꯉꯧꯕ ꯉꯥꯛꯇ ꯁꯦꯠꯇꯨꯅ ꯃꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯔꯝꯕꯅꯤ ꯃꯦꯝꯆꯥ ꯀꯤꯕꯅ ꯃꯁꯥ ꯄꯨꯝꯕ ꯊꯛ ꯊꯛ ꯅꯤꯛꯂꯝꯃꯤ ꯃꯆꯤꯟ ꯃꯔꯦ ꯏꯐꯥ ꯐꯥꯖꯤꯟꯕꯒꯨꯝ ꯂꯥꯎꯕ ꯐꯥꯎꯕ ꯉꯝꯈꯤꯗ꯭ꯔꯦ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯦꯟꯕ ꯍꯧꯏ ꯅꯨꯄꯤꯗꯣ ꯑꯃꯨꯛ ꯃꯦꯝꯆꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯈꯤ ꯍꯟꯗꯛꯇꯤ ꯅꯨꯄꯤꯗꯨꯒꯤ ꯇꯁꯦꯡ ꯇꯁꯦꯡꯕ ꯃꯥꯏꯊꯣꯡ ꯑꯗꯣ ꯎꯔꯝꯃꯤ ꯅꯨꯄꯤꯗꯨꯒꯤ ꯏꯪ ꯏꯪ ꯂꯥꯎꯕ ꯃꯥꯏꯊꯣꯡꯗꯣ ꯎꯕꯗꯒꯤ ꯃꯁꯥꯗ ꯂꯩꯔꯝꯕ ꯑꯀꯤꯕ ꯄꯨꯝꯕ ꯃꯥꯡꯈꯤ ꯃꯦꯝꯆꯥ ꯁꯛꯇꯝꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯪ ꯑꯕꯦꯝꯃ ꯅꯠꯇ꯭ꯔꯥ ꯅꯨꯄꯤꯗꯣ ꯈꯨꯝꯂꯛꯇꯦ ꯃꯦꯝꯆꯥꯗꯁꯨ
मुन्ना येंगलगा लेरम्मे। मेमचा मसादा करिगुंबा अमा निंगसिंगलक्तुना नंग अबेमने नंग मफमसिदा करी तौबा लाक्लिबनो नंग चतख्रो नंगदी असीबा थवाइने चलो तुमिन्ना लेपलगा लेरम्बा अबेमगी थवाइदो साउना मेमचादा खाना येंगलगा हाइरखे अई अमुक हलक्ले कनामतना अईबु हुजिक्ति युमदुदा फाजिनबा ngamaraय वादो हाइरमलगा अबेमगी थवाइदो स्वाइ मांगखि मेमचा मचिनदा तपना नंग अमुक लाक्लबा नत्ते नंग अमुक हलक्पा यारो शरद वाकिंग हलक्पदा मेमचा चाक्संगदा लेरमदबदुदा कोइथि थिरक्लमे मखोइगी कादसु लेरमद्रे चिंगलेम्बगी कादा सोइदना लेरमलनि खंदना काखत्खि मेमचादो चिंगलेम्बगी कागी थोंजिनदुदा मखोंग सांगना तिंथुक्लगा फमदुना लेरिबदो उरे हाय ममा कैदौरगेने नंगबो मेमचा खुमदे शरद अकोइबदुदा येंगे ग्लास सिसु लोइना काइरेने तौरिसिबो नंगबु तुसिलिब्रा हाइबा कदाई कदाई सोके अमुक्त येंगेसे मेमचा तरंग अमदा ममितो येंगिबा माइकैदुदगी मिफम होंगते कदाइदनो नंग येंगिबदुबो नचा नुपागा नावबगदी ngасai mamlingaiदगी गारी मचादो थौदोक्लगा कदाई कदाइदनो मी अमा थिरुनीदना चटखिबनी मेमचा शरदना nganglibadu तादे याथक याखा क्रक क्रक चिकलगा मखुतुना ममाइदा गोरो गोरो खोलमे मतौदु उबदा शरद पाखना मेमचा की मखुत फारमे मेमचा ओनसिंदुना शरद की मखुत मयाना कन्न चिकलखि शरद मखुतो ई ngakta ngaire तौफों खंद्रदुना लैकाई तानबा कन्न लाउरमे युंथंगनबगी नुपा अमना तारदुना थुना चंसिलखि शरद मखोइनी चंगदुना मेमचाबु नमदुना हॉस्पिटल पुरखि मेमचाबु हॉस्पिटल पुबगी वारी चिंगलेम्बदा फोन तौदुना हाइख्रबने नाकल अमरोमदना ngасai चटखिबा अहुमदो माइबा तुमचागी युम यौरदुना लाइटिनगी ओइबा अफफत वारी कया तानदुना लेरमे माइबा तुमचा सखीदे येंगलगा हाइरे इचा इबेमा इपा नंगोंदा वा खरा हाइगे मुन्ना ताउको सखीना होय ओजा ताकपियु तुमचा मखा तारे इपा नंगी इमुंगसे असुम येंगकपदा अमना nganगबा अमना तादिदो अंगांग अंगांगबा चाउनबदौन उइने युमगी युमबुरेंबा महाक्सु सिंगमदना सिखिबा थवाय अमना तमथीना थवाय लौखिबने थवाय अदो हौजिकजु नखोइगी युमगी अकोइबदा मेरा लंबा ओंदुना कोई पाई पाइरगा लेरे मथंतसु नत्तेने लेरिबसे अंगांग अमसु याउरी इस मसिदी फाजन पुंजनबा खरा वागदौरे इमुंगी लाइनिंगथौ सनामही मपाल थोकले कसा सोइरेंसु येटलगा लेरे इमुंगसिदा इचा इबेमा नपुरुबिगी थवाइसु लाइरमलेंदा तिनबा फंगदना वाना लेरे तमथीख्रबा थवाइ नुपीदुना मागे खुबाम नुंगदा चेतना फाजिल्लगा थमलिने ओंथोकपनिदा सखीना ओजा थवाइ हारिबसिबु मतौ करमना अखोइगी इमुंगदा अतमनना चंगक्लिबनो मसीगी मरमदसु खरा मुन्ना येंगबियु माइबा तोमचा मित्येंगदो लेंबदा थमले इबेमा थवाइ अदुना नंगी नचा इबुंगोसिदा अतमनना लमन खुंगे खंदुना लाकपने हौजा हौजा कयारकसु सुरे थवाइसिना नचागी थवाइबु लौनबु होनरखिबा मिपाइगन इपाना लाइताइनगनी ngasiगidi नखोइ हनख्रो मथंग थांजन नुमितकी अहिंग चबुकता थवाइदुबु कौरगा मसक खंगतोक्लसे अदुगा
ꯂꯥꯏꯔꯦꯝꯂꯦꯟꯗ ꯃꯍꯥꯛꯄꯨ ꯇꯤꯟꯈꯤꯅꯕ ꯃꯩꯒꯤ ꯖꯩꯒ ꯑꯃꯁꯨ ꯄꯥꯡꯊꯣꯛꯂꯁꯤ꯫ ꯃꯗꯨꯗ ꯆꯪꯒꯗꯕ ꯄꯣꯠꯆꯪ ꯆꯩꯖꯪ ꯄꯨꯝꯕꯗꯣ ꯆꯦꯁꯤꯗ ꯂꯣꯏꯅ ꯌꯥꯎꯔꯕꯅꯤꯀꯣ, ꯁꯦ ꯂꯧꯔꯣ꯫ ꯁꯈꯤ, ꯂꯩꯃ, ꯂꯦꯝꯕ ꯃꯐꯝꯗꯨꯗꯒꯤ ꯑꯃꯨꯛ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯃꯥꯏꯕ ꯇꯣꯝꯆꯥ ꯃꯈꯣꯏꯅ ꯆꯠꯈꯤꯕꯗꯣ ꯌꯦꯡꯂꯒ ꯃꯆꯤꯟꯗ ꯁꯣꯜꯍꯧꯔꯤ꯫ ꯊꯋꯥꯏ ꯑꯁꯦ ꯉꯁꯤꯃꯛ ꯀꯧꯗꯨꯅ ꯃꯁꯛ ꯈꯪꯗꯣꯛꯂꯒꯦ, ꯅꯠꯇ꯭ꯔꯕꯗꯤ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯊꯋꯥꯏ ꯀꯟꯕ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯁꯈꯤꯅ ꯃꯆꯥꯅꯨꯄꯤ ꯂꯩꯃꯗ ꯍꯟꯈ꯭ꯔꯒꯅꯨ, ꯉꯁꯤꯗꯤ ꯑꯍꯤꯡ ꯂꯦꯛꯈ꯭ꯔꯣ, ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ ꯑꯍꯨꯝ ꯋꯥ ꯈꯔ ꯇꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯂꯩꯍꯜꯂꯝꯃꯤ꯫ ꯂꯩꯃꯅ, ꯏꯃꯥ, ꯑꯩꯈꯣꯏ ꯕꯨꯡꯉꯣꯒꯤ ꯋꯥꯔꯤꯁꯤꯕꯨ ꯑꯩꯗꯤ ꯍꯥꯟꯅꯁꯨ ꯈꯪꯗꯕꯅꯤꯅ ꯚꯥꯞꯃꯦꯟ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ꯫ ꯁꯈꯤꯅ, ꯏꯕꯦꯝꯃ, ꯏꯃꯥꯒꯤ ꯋꯥꯈꯜꯁꯦ ꯂꯩꯇꯥꯐꯝ ꯈꯪꯉꯛꯇꯕ ꯀꯨꯏꯔꯦ꯫ ꯃꯥꯒꯤ ꯋꯥꯔꯤꯁꯤꯃꯇꯪ ꯂꯩꯈꯥꯏ ꯇꯥꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯏꯃꯥꯁꯦ ꯋꯥꯈꯤꯗꯧꯔꯤꯅꯦ꯫ ꯂꯩꯃ ꯃꯧꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯕꯨꯡꯉꯣ, ꯅꯪꯅ ꯍꯧꯖꯤꯛ ꯀꯔꯤ ꯈꯜꯂꯤꯕ? ꯅꯪꯒꯤ ꯑꯄꯥꯝꯕꯁꯨ ꯍꯥꯏꯔꯣ, ꯅꯪꯅ ꯈꯨꯝꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯊꯕꯛ ꯇꯧꯒꯗꯧꯔꯤꯕꯅꯤ꯫ ꯂꯦꯝꯕ ꯏꯀꯥꯏꯕꯅ ꯃꯃꯥꯏꯗꯣ ꯉꯥꯡꯁꯤꯟꯈꯤ꯫ ꯏꯆꯦꯒ ꯏꯃꯥꯒꯅ ꯐꯩ ꯈꯟꯕꯗꯣ ꯑꯗꯨꯝ ꯇꯧꯕꯤꯔꯣ, ꯑꯩꯒꯤꯗꯤ ꯀꯔꯤꯝꯇ ꯍꯥꯏꯅꯕ ꯂꯩꯇꯦ꯫ ꯁꯈꯤꯅ, ꯏꯆꯥꯅꯕꯨ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯕꯁꯤꯗ ꯌꯥꯔꯕꯗꯤ ꯐꯔꯦ꯫ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯊꯕꯛ ꯊꯧꯔꯝꯁꯦ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯆꯦꯒ ꯑꯩꯈꯣই ꯄꯨꯟꯅ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯂꯧꯕꯤꯔꯨꯔꯁꯤ꯫ ꯏꯃꯥꯗꯤ ꯄꯟꯊꯅꯤꯡꯗ꯭ꯔꯕꯅꯤ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯐꯤꯕꯝꯗꯨꯗ, ꯑꯗꯨꯕꯨ ꯌꯥꯔꯣꯏꯗꯧꯔꯤꯅꯦ, ꯂꯥꯏꯒꯤ ꯊꯕꯛꯁꯤꯃ ꯂꯣꯏꯁꯤꯟꯗ꯭ꯔꯒꯗꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯗꯅꯤ ꯃꯥꯏꯕ ꯇꯣꯝꯆꯥꯗꯣ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯅ ꯐꯝꯂꯒ ꯃꯆꯤꯟꯗ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯜ ꯇꯧꯗꯨꯅ ꯊꯋꯥꯏꯗꯣ ꯀꯧꯔꯝꯃꯤ꯫ ꯑꯍꯥꯟꯕ ꯀꯧꯕꯗꯗꯤ ꯊꯋꯥꯏ ꯑꯗꯣ ꯂꯥꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯀꯟꯕ ꯂꯥꯏꯁꯣꯟ ꯑꯃ ꯁꯣꯟꯗꯨꯅ ꯀꯧꯔꯝꯈꯤ꯫ ꯍꯟꯗꯛꯇꯤ ꯊꯋꯥꯏ ꯑꯗꯣ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯇꯣꯝꯆꯥꯒꯤ ꯃꯃꯥꯡꯗ ꯑꯀꯤꯕ ꯈꯣꯟꯖꯦꯜꯗ ꯉꯔꯪ ꯉꯪꯂꯒ ꯈꯪꯄꯥꯏ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯆꯞ ꯂꯦꯞꯄꯤ꯫ ꯊꯋꯥꯏ ꯑꯗꯨ ꯂꯥꯛꯂꯤ ꯈꯪꯕꯗꯒꯤꯗꯤ ꯎꯏꯁꯤꯜꯂꯝꯕ ꯃꯃꯤꯠ ꯑꯗꯣ ꯄꯥꯡꯂꯒ ꯃꯨꯟꯅ ꯌꯦꯡꯉꯝꯈꯤ꯫ ꯑꯣꯏꯔꯝꯂꯤꯕ ꯊꯋꯥꯏꯗꯨꯒꯤ ꯁꯛꯐꯝ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯃꯥꯏꯕ ꯇꯣꯝꯆꯥ ꯃꯁꯥꯗ ꯍꯩꯅꯗꯕ ꯈꯔꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯋꯥꯏꯗꯨꯒꯤ ꯃꯃꯥꯡꯗ ꯇꯨꯁꯣꯟ ꯃꯥꯟꯁꯣꯟꯅꯕ ꯎꯠꯂꯨꯔꯒꯗꯤ ꯊꯋꯥꯏꯗꯨꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯒꯅꯤ ꯈꯟꯕꯗꯒꯤ ꯃꯥꯏꯊꯣꯡꯗꯗꯤ ꯎꯠꯊꯣꯛꯂꯝꯗꯦ꯫ ꯅꯨꯄꯤꯗꯨꯒꯤ ꯁꯛꯐꯝ ꯑꯗꯣ ꯌꯦꯡꯕꯗ ꯌꯥꯝꯅ ꯍꯩꯅꯗꯕ, ꯇꯨꯀꯠꯆꯕ ꯍꯪꯒꯣꯏꯕꯒꯤ ꯃꯁꯛꯅꯤ꯫ ꯃꯈꯣꯡꯗꯒꯤꯅ ꯃꯀꯣꯛ ꯐꯥꯎꯕ ꯏꯁꯤꯡ ꯃꯅꯨꯡꯗ ꯀꯨꯏꯅ ꯂꯩꯔꯨꯕꯒꯤ ꯏ ꯊꯥꯡꯗꯅ ꯄꯠꯊ ꯄꯨꯝꯊꯔꯛꯄꯒꯤ ꯕꯨ ꯂꯥꯎꯔꯤ꯫ ꯅꯨꯄꯤꯗꯨꯅ ꯂꯦꯡꯕ ꯍꯥꯏꯕ ꯅꯣꯛꯄ ꯈꯨꯗꯤꯡꯒꯤ ꯁꯥꯗꯣꯡ ꯃꯄꯥꯛ ꯃꯆꯨꯝ ꯇꯥꯅ ꯑꯣꯔꯣꯁꯨ ꯅꯤꯡꯈꯥꯏꯔꯤ꯫ ꯇꯣꯝꯆꯥ ꯉꯥꯏꯍꯥꯛꯇꯤ ꯅꯨꯄꯤꯗꯨꯗ ꯌꯦꯡꯉꯝꯃꯤ, ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯍꯦ ꯑꯁꯤꯕ ꯊꯋꯥꯏ, ꯅꯪꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯩꯉꯣꯟꯗ ꯎꯍꯜꯂꯨ꯫ ꯊꯋꯥꯏ ꯅꯨꯄꯤꯗꯣ ꯁꯥꯎꯅ ꯃꯌꯥ ꯍꯤꯒꯠꯇꯨꯅ, ꯍꯦ ꯑꯃꯥꯏꯕ, ꯀꯔꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯀꯧꯔꯛꯂꯤꯕ? ꯍꯦ ꯊꯋꯥꯏ, ꯅꯪꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯣ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯎꯍꯜꯂꯨ꯫ ꯊꯋꯥꯏ ꯑꯗꯣ ꯌꯥꯝ ꯀꯔꯦꯝꯅꯗꯨꯅ ꯅꯣꯛꯂꯒ, ꯍꯦ ꯃꯥꯏꯕ, ꯅꯪꯅ ꯑꯩꯕꯨ ꯀꯧꯕꯒꯤ ꯃꯔꯝꯗꯣ ꯍꯥꯟꯅ ꯍꯥꯏꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗꯤ ꯅꯪꯉꯣꯟꯗ ꯎꯠꯊꯣꯛꯂꯣꯏ꯫ ꯃꯥꯏꯕ ꯇꯣꯝꯆꯥ ꯁꯥꯎꯅ ꯃꯆꯤꯟꯗ ꯑꯀꯟꯕ ꯂꯥꯏꯁꯣꯟ ꯁꯣꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯊꯋꯥꯏꯗꯨꯁꯨ ꯑꯁꯥꯎꯕ ꯍꯦꯜꯂꯛꯇꯨꯅ ꯃꯥꯏꯕ ꯇꯣꯝꯆꯥꯒꯤ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕ ꯃꯆꯤꯟꯗꯨꯗ ꯁꯥꯐꯨ ꯀꯟꯅ ꯄꯣꯠ ꯑꯃ ꯂꯪꯁꯤꯜꯂꯛꯈꯤ꯫ ꯂꯩꯄꯨꯜꯒꯤ ꯑꯍꯤꯡ ꯋꯥꯔꯤꯁꯤꯒꯤ ꯁꯤꯖꯟ 2 ꯀꯅꯥꯒꯤ ꯊꯋꯥꯏꯅꯣ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯏꯄꯤꯁꯣꯗ 13 ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯦ꯫ ꯑꯗꯣꯝꯅ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯣꯠ ꯑꯗꯨ ꯀꯃꯦꯟꯇꯗ ꯊꯝꯕꯤꯔꯝꯃꯨ, ꯑꯃꯗꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯂꯥꯏꯛ, ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫
ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫